mayamnasu yamna pamna yengnariba sembadusu thoina luba oidaba amadi matam ichang changdana channel amabu grow tawhanba ngamba hairagadi thong thakpa chaba thakpaga mari leinaba maru oina mukbanggi video sing asina oiri prithibigi mafam kayada hairiba video sing asi sembana vlogger amadi content creator kaya amagi mapung oiba senthok lambi oinari viewers sing na chaba thakpaga mari leinaba content sing asi thaina matamgi mayek sengdaba TV commercial sing da ihan han uba horakibani television gi history da ihan han ba cooking show hairagadi I love to eat hairiba 1946 dagina 1947 fawba chathakiba TV series asini matam aduda TV haiba asi department store natragana bar asina chingba mafam singda khakta thamnabana maram oiduna paktakna na yengnaba show haibadudi oiramde 1993 da tholakhiba Food Network hariba channel asina acha athak khaktaga mari leinaba television channel haibadu oirakhi ahan bahek haurakpadadi mayamna yamna pamna yengnaba channel haibadu oiramde adubu acha athak hauna chaba utpa haurakpadagidi hariba channel asi mayamna yamna pamna yengnarakpa yamna popular oiba channel amakhak oiba ngamlakhi Hoziki matamdadi phone camera singsu professional camera amagi quality ka inkhen khenraktabana maram oiduna mi kaya amadi acha athaki fazarba photos kaya ama social media maru oina Instagram da upload taunari English londa eating show natraga eating broadcast haidana arta hanbayaba mukbang hairiba asi South Korea da 2009 hairiba chahi adudagi horakhibani yum amada mathan ta leiba kangbu singna numidangi chakcharamdagi matamda atopa mi singa punna chamin thakminabagi feeling adu faunanabagi damakta live thadoktuna chak thongba amadi hauna chabagi video sing adubu mayamda uhanba horakhi South Korea dadi chaurakna 33% ti single person household ni hairi Korean londa family haiba asigi arthadi those who eat together habadi punna chaminaba mi sing haibani mayam punna chaminaba haiba asi Korean sing khaktagi natana miyoiba jatigi amata oiba natni haiba yai adungai ngalingegi matam adudadi sa kapa chinjak tanba amadi mai hogatuna phongphong saba mathel ama semba haiba asi mayam punna tawminadaba taragadi mi ama khaktana tawbada yamna wana oithokpa thabak ama khak oiramgadoribani Masigi ona tainabada huziki matamdadi chaba thakpa khak natana atei thabak kaya amadasu ithan tana tawnabagi chang asi henkatnaragli socialize tawba mi loina tinaba haiba asisu huziki matamdadi social media gi khuthaangda ayamba tawnaraklaba matamni evolution gi perspective tagi yengba taragadi atopa mi singa punna chaminaba phangakta haiba asina miyoibagi yamna basic psychological need ama phanghandabani haibasu yari Chaba thakpaga mari leinaba amadi mukbanggi video sing yengbagi khwaidagi achouba maramdi fazana sem saraba acha athak singbu kanano amakhakna yamna hauna chaba adu yengningbagini ahauba acha athak chaba utpa khakna su amuk yadri mukbang toriba mi aduna chabagi mong adudasu video adu yengbada kayamna peli haiba asilep kadoribani comment section da thanamba yawi aina chaba phangdrabasu nangna yamna hauna chaba adu ubada ai puk pele ai satisfied oire asina chingba matang asida hangbaya yamna interesting oiba wahang amadi isana chaba sunnataba atopa mina chaba uraga matau karamna puk thanba phawgadoribano haiba asini mayamna mukbang yengnariba asi makhoina di yamna chaningba adubu matang adudadi chaba phangdaba yamna hauba karigumba amabu bhapna sagatuna mahau loningbagini haiba yai Masina maram oiduna mukbang yengiba audience ki ayamba sarukti dieting toriba natraga hariba chinjak sing adu chaba phangdaba mi sing na ayamba oigali hairi 1990s ki matamda pangthokhiba changyeng amagi matung ina yong amagi mamangda atopa yong amabu lafoi pizaduna yengba matamda hairiba yong sing adugi brain gi chapmanaba mafam sing active oiba thingnarakhi kanagumba amana karigumba action amakhak tawba uba matamda hairiba action adu aikhoi isamakna hek tawbagumna aikhoi gi brain asidagi manaba makhalgi neurological response amakhak phangi haibani masibu aikoina mirror neuron theory haina khangnai Mi amana charaga auba singna apenba amadi puk thanba faholiba effect asibu vicarious association kawi food content pu mayamna asuk yamna pamnariba yamna appealing oiribagi maram amuk khangminarasi thaina mamangai miyoibana hunter gatherer oiringai gi matam adudadi chinjak thingna ba haiba asi yamna nungaiba amakhak oiramgadoribani numit kharani chatnaba yaba energy fangduna matam kharaga sangthana hinghalami Matau asumna evolution na maram oiduna ahauba acha athak uba matamda aikhoigi pukning aikhoigi attention asibu irailai na chingsinba ngamli Harvard University da evolutionary psychologist oina leiba Dedre Berena haibagi matung inna food content sing asina mayamgi pukning chingsinba ngamnabagi damakta supernormal stimuli ko ba phenomenon amakhak seasonai hairi
ꯃꯁꯤꯒꯤ ꯐꯦꯅꯣꯃꯦꯅꯟ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯥꯏꯑꯣꯂꯣꯖꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯗꯨꯅ ꯂꯩꯔꯕ ꯒꯨꯟꯁꯤꯡꯕꯨ ꯍꯦꯟꯖꯤꯟꯕ ꯃꯑꯣꯡꯗ ꯎꯍꯟꯕ ꯐꯥꯎꯍꯟꯕ ꯑꯗꯨꯕꯨꯅꯤ꯫ ꯀꯦꯂꯣꯔꯤ ꯋꯥꯡꯕ, ꯑꯊꯨꯝꯕ ꯑꯃꯗꯤ ꯃꯔꯦꯛ ꯃꯍꯥꯎ ꯌꯥꯎꯕ ꯑꯆꯥ-ꯑꯊꯛꯁꯤꯡꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯦꯌꯔ ꯇꯧꯅꯕ ꯀꯟꯇꯦꯟꯠ ꯃꯈꯜ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯒꯤ ꯌꯧꯅ ꯐꯔꯕ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯑꯣꯗꯤꯑꯣ ꯀ꯭ꯋꯥꯂꯤꯇꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯦꯡꯂꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯀꯣꯛ ꯑꯃꯗꯤ ꯉꯛꯀꯤ ꯃꯅꯤꯡꯗ ꯖꯤꯡ-ꯖꯤꯡ ꯂꯥꯎꯕ ꯃꯈꯜꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯍꯟꯗꯨꯅ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣꯁꯄꯨ ꯍꯦꯟꯅ ꯌꯦꯡꯅꯤꯡꯅꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯃꯁꯤꯒꯤ ꯍꯛꯆꯥꯡꯕꯨ ꯔꯤꯂꯦꯛꯁ ꯇꯧꯍꯟꯕ, ꯅꯨꯡꯉꯥꯏꯕ ꯐꯥꯎꯍꯜꯂꯤꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ASMR ꯅꯠꯇ꯭ꯔꯒꯅ ꯑꯣꯇꯣꯅꯣꯃꯁ ꯁꯦꯟꯁꯔꯤ ꯃꯦꯔꯤꯗꯤꯌꯟ ꯔꯦꯁꯄꯣꯟꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯤ ꯀꯌꯥ ꯑꯃꯅ ꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯅꯕ ꯇꯥꯔꯒꯁꯨ ꯃꯤ ꯈꯔꯅꯗꯤ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯊꯤꯡꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯎꯅꯔꯤ꯫ ꯃꯨꯛꯕꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯔꯤ ꯐꯠꯇꯕ ꯄꯨꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯈꯛꯇꯪ ꯑꯋꯥ ꯄꯣꯊꯥꯅꯕ ꯌꯦꯡꯂꯤꯕ ꯃꯤꯁꯤꯡꯗꯗꯤ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯄꯤꯗꯕ ꯇꯥꯔꯒꯁꯨ ꯃꯤ ꯈꯔ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯀꯟꯇꯦꯟꯠꯁꯤꯡ ꯑꯁꯤꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯡꯗꯨꯅ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯗ ꯎꯔꯤꯕꯒꯨꯝꯅ ꯑꯉꯧ ꯑꯇꯥꯎ ꯑꯃꯗꯤ ꯀꯦꯂꯣꯔꯤ ꯋꯥꯡꯕ ꯆꯤꯟꯖꯥꯛ ꯀꯌꯥ ꯑꯃ ꯆꯥꯁꯤꯟꯗꯨꯅ ꯍꯦꯟꯅ ꯆꯥꯁꯤꯟꯕꯒꯤ ꯍꯩꯅꯕꯤ ꯂꯥꯛꯅꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯛꯏ꯫ ꯍꯛꯆꯥꯡ ꯐꯅ ꯂꯩꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯆꯥꯗꯨꯅ ꯏꯁꯥꯒꯤ ꯆꯍꯤ ꯑꯃꯗꯤ ꯍꯥꯏꯠꯀ ꯆꯥꯅꯕ ꯋꯦꯠ ꯃꯦꯟꯇꯦꯟ ꯇꯧꯗꯨꯅ ꯊꯝꯕ ꯃꯔꯨꯑꯣꯏ ꯍꯥꯏꯕ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯚ꯭ꯌꯨꯁ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯔꯛꯄ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯃꯈꯜ ꯑꯁꯤ ꯍꯛꯆꯥꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯛꯄ ꯌꯥꯕ ꯃꯑꯣꯡꯗ ꯆꯥꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯅ ꯑꯣꯏꯔꯤ꯫ ꯑꯐꯕ ꯆꯤꯟꯖꯥꯛ ꯃꯈꯜ, ꯍꯩ-ꯔꯥ ꯑꯃꯗꯤ ꯃꯅꯥ-ꯃꯁꯤꯡ ꯆꯥꯕ ꯎꯠꯄ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯗꯤ ꯐ꯭ꯂꯣꯞ ꯆꯠꯀꯟꯕ ꯃꯔꯝꯅ ꯍꯛꯆꯥꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯛꯀꯗꯕ ꯊꯥꯎꯔꯦꯛ ꯌꯥꯎꯕ ꯆꯤꯟꯖꯥꯛꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯨꯛꯕꯥꯡ ꯇꯧꯅꯔꯤ꯫ ꯚꯤꯗꯤꯑꯣꯁ ꯊꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯨꯛꯕꯥꯡꯒꯤ ꯆꯤꯟꯖꯥꯛ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯆꯥꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯋꯦꯠ ꯀꯥ ꯑꯃ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯄ ꯍꯥꯏꯕꯗꯤ ꯑꯣꯕꯦꯁꯤꯇꯤ ꯑꯃꯗꯤ ꯕ꯭ꯔꯦꯟꯒ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯑꯣꯔꯗꯔ ꯀꯌా ꯑꯃꯁꯨ ꯂꯥꯛꯄ ꯌꯥꯏ꯫ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯗꯤꯄ꯭ꯔꯦꯁꯟ, ꯑꯐꯤꯡ-ꯑꯐꯥꯏ ꯆꯨꯅ ꯁꯥꯎꯒꯟꯕ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯆꯥꯡ ꯅꯥꯏꯅ ꯑꯣꯚꯔ ꯏꯇꯤꯡ ꯇꯧꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯈꯥꯎ ꯑꯁꯤꯕꯨ ꯃꯔꯤꯟ ꯆꯠꯇꯨꯅ ꯆꯥꯎꯊꯣꯛꯍꯜꯂꯤ꯫ ꯃꯊꯪꯒꯤ ꯆꯥꯕꯗꯁꯨ ꯍꯥꯟꯅꯒꯤ ꯆꯥꯡ ꯑꯗꯨ ꯌꯧꯗ꯭ꯔꯒꯗꯤ ꯑꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯦꯟꯅ ꯆꯥꯁꯤꯟꯕꯁꯤꯅ ꯋꯦꯠ ꯍꯦꯟꯒꯠꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯆꯥꯁꯤꯜꯂꯤꯕ ꯆꯥꯡ ꯑꯗꯨꯈꯛꯀꯤ ꯅꯠꯇꯅ ꯊꯥꯛꯂꯤꯕ ꯃꯆꯜꯁꯤꯡ ꯑꯗꯨꯅꯁꯨ ꯍꯛꯆꯥꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯥꯏꯕ ꯄꯤꯔꯛꯄ ꯌꯥꯏ꯫ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦ ꯈꯟꯖꯕ ꯇꯥꯔꯒꯁꯨ ꯍꯦꯟꯅ ꯆꯦꯛꯁꯤꯟꯖꯅꯕꯒꯤꯗꯃꯛꯇ ꯑꯃꯦꯔꯤꯀꯟ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯖꯒꯦ꯫ ꯅꯤꯀꯣꯀꯥꯗꯣ ꯑꯚꯣꯀꯥꯗꯣ ꯍꯥꯏꯔꯤꯕ ꯑꯃꯦꯔꯤꯀꯟ ꯃꯨꯛꯕꯥꯡꯒꯔ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯍꯛꯆꯥꯡꯗ ꯀꯥꯟꯅꯒꯗꯕ ꯑꯐꯕ ꯃꯈꯜꯒꯤ ꯑꯆꯥ-ꯑꯊꯛ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁ ꯊꯥꯒꯠꯆꯔꯝꯕ ꯇꯥꯔꯒꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯚ꯭ꯌꯨꯁ ꯀꯌా ꯑꯃ ꯄꯨꯔꯛꯄ ꯉꯝꯕ, ꯍꯛꯆꯥꯡꯗꯗꯤ ꯇꯝꯊꯤꯅ ꯁꯣꯛꯍꯟꯕ ꯌꯥꯕ ꯑꯆꯥ-ꯑꯊꯛ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁ ꯀꯌా ꯑꯃ ꯊꯥꯒꯠꯄ ꯍꯧꯔꯛꯈꯤ꯫ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥ ꯇꯅꯥꯞ-ꯇꯅꯥꯞ ꯅꯣꯛꯃꯤ-ꯅꯣꯛꯃꯤꯗ ꯇꯧꯔꯝꯕ ꯅꯤꯛ, ꯆꯍꯤ 4ꯒꯤ ꯃꯇꯨꯡꯗꯗꯤ ꯑꯣꯕꯦꯁꯤꯇꯤ ꯇꯧꯕꯇ ꯅꯠꯇꯅ ꯑꯐꯤꯡ-ꯑꯐꯥꯏ ꯆꯨꯅ ꯁꯥꯎꯒꯟꯕ, ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯍꯟꯕ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕꯔꯁ ꯀꯌꯥ ꯑꯃꯒ ꯇꯣꯏꯅ ꯈꯠꯅꯕ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕ ꯃꯨꯛꯕꯥꯡꯒꯔ ꯑꯃ ꯑꯣꯏꯔꯛꯑꯦ꯫ ꯅꯤꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯨꯛꯕꯥꯡ ꯇꯧꯗꯨꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯔꯝꯕ ꯌꯨꯇ꯭ꯌꯨꯕꯔ ꯀꯌꯥ ꯑꯃꯁꯨ ꯍꯛꯆꯥꯡꯗ ꯑꯅꯥꯕ ꯀꯌా ꯑꯃ ꯂꯥꯛꯂ ꯐꯥꯎꯕꯗ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯃꯥꯡꯈꯤꯒꯅꯤ ꯀꯤꯕꯗꯒꯤ ꯇꯣꯛꯄ ꯉꯝꯗꯗꯨꯅ ꯂꯩꯔꯤ꯫